Hello everyone, welcome back to my channel 7 Speed Manipur. ꯃꯌꯥꯝ ꯍꯟꯗꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯤꯇꯪ ꯒꯦꯞ ꯈꯔ ꯂꯩꯔꯨꯔꯦꯀꯣ. ꯍꯥꯏꯗꯤ ꯍꯛꯆꯥꯡ ꯃꯔꯛꯇ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯉꯝꯗꯕ ꯈꯤꯇꯪ ꯌꯥꯎꯔꯛꯄꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯣ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅꯅꯕ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯑꯩ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯑꯞꯂꯣꯗ ꯇꯧꯅꯅꯕ ꯑꯩ ꯍꯣꯠꯅꯖꯔꯛꯑꯒꯦ. ꯑꯗꯒꯤꯗꯤ ꯑꯩ ꯃꯇꯝ ꯈꯔ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯃꯇꯝ ꯈꯔ ꯂꯦꯞꯄꯨꯔꯦ. ꯑꯗꯣ ꯑꯃꯨꯛ ꯍꯧꯔꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ. ꯑꯗꯣ ꯉꯁꯤ ꯑꯩꯅ ꯄꯨꯔꯒ ꯂꯥꯛꯏꯕ ꯚꯤꯗꯤꯑꯣꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ. ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯍꯟꯗꯛꯀꯤ ꯐꯦꯁꯇꯤꯚ ꯁꯤꯖꯟꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯣꯟꯆ ꯇꯧꯒꯗꯕꯒꯤ ꯉꯥꯏꯔꯒ ꯂꯣꯏꯅꯃꯛ ꯂꯩꯔꯦ. ꯑꯗꯣ ꯑꯩ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯗꯨꯝ ꯑꯩ ꯄꯨꯔꯒ ꯂꯥꯛꯆꯒꯦ. ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯇꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ. ꯇꯥꯇꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯇꯥ ꯑꯗꯒꯤ ꯁꯦꯜꯇꯣꯁ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯟ ꯚꯤꯇꯥꯔꯥ ꯃꯣꯏꯒꯤ ꯔꯥꯏꯚꯦꯜꯗ ꯂꯥꯛꯀꯗꯧꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯒꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯇꯥꯒꯤ ꯁꯥꯏꯠꯇꯒꯤ. ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯁꯝꯂꯞꯄ ꯕꯦꯁꯤꯛ ꯑꯩꯈꯣꯏꯒꯤ ꯗꯤꯇꯦꯜꯁꯇꯨ ꯁꯨꯝ ꯈꯪꯃꯤꯟꯅꯁꯦꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤꯀꯣ. ꯑꯣꯀꯦ, ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯅꯧꯅ ꯊꯦꯡꯅꯕ ꯌꯥꯎꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯇꯧꯁꯟꯕꯤꯌꯨ. ꯒꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯁꯨꯝ ꯑꯩꯅ ꯄꯨꯔꯒ ꯂꯥꯛꯄꯗ ꯑꯗꯣꯝꯅ ꯃꯤꯁ ꯑꯣꯏꯗꯅꯕ ꯕꯦꯜ ꯑꯥꯏꯀꯟꯗꯨꯁꯨ ꯄ꯭ꯔꯦꯁ ꯇꯧꯕꯤꯌꯨꯀꯣ. ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯍꯧꯖꯤꯟꯅꯕ ꯇꯧꯔꯁꯤ. ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇ꯭ꯔꯗꯛꯁꯟꯗ ꯑꯩꯈꯣꯏ ꯇꯥꯇꯥ ꯁꯩꯔꯥ ꯍꯥꯏꯁꯤ ꯃꯥꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯏꯅꯧ ꯅꯧꯕ ꯄ꯭ꯔꯗꯛꯁꯟꯗꯤ ꯅꯠꯇꯦ. ꯍꯥꯏꯕ ꯃꯤꯟꯁ ꯁꯩꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯒꯥꯔꯤ ꯑꯃꯁꯨ ꯂꯩꯔꯝꯃꯦꯕꯀꯣ ꯃꯇꯝ ꯑꯃꯗ. ꯑꯩꯈꯣꯏꯒꯤ 1991 ꯁ꯭ꯋꯥꯏꯗ ꯃꯥ ꯂꯣꯟꯆ ꯇꯧꯈꯤꯕ ꯒꯥꯔꯤꯅꯦ ꯁꯩꯔꯥ ꯍꯥꯏꯁꯦ. ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯁꯨꯝ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯃꯤꯡꯁꯦ ꯑꯅꯧꯕ ꯃꯥꯒꯤ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ. ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯖꯦꯅꯦꯔꯦꯁꯟꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯇꯥꯇꯥ ꯁꯩꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯃꯣꯕꯤꯂꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣ ꯑꯦꯛꯁꯄꯣꯗ ꯁꯣ ꯇꯧꯈ꯭ꯔꯕ ꯑꯗꯨꯝꯕ ꯒꯥꯔꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ. ꯑꯩ ꯁꯤꯗ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ. ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯩꯔꯥꯗꯨꯒ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ DNA ꯍꯥꯏ ꯇꯥꯔꯦꯀꯣ. ꯃꯥꯒꯤ ꯂꯨꯛꯁꯦ ꯈꯤꯇꯪ ꯑꯗꯨꯝ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯑꯣꯡꯁꯦ ꯀꯦꯔꯤ ꯇꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯥꯏꯠ ꯂꯨꯛꯁꯇꯀꯣ ꯑꯗꯨ ꯃꯥꯒꯤ ꯁꯤꯃꯤꯂꯔꯤꯇꯤ ꯁꯝ ꯈꯔ ꯎꯕ ꯐꯪꯉꯦꯕꯀꯣ. ꯑꯗꯨꯒꯤ ꯃꯃꯤꯡꯗꯨ ꯂꯧꯔꯛꯑꯀꯥꯟꯗ ꯍꯧꯖꯤꯛ ꯁꯩꯔꯥꯅ ꯑꯅꯧꯕ ꯃꯣꯗꯔꯟ ꯗꯤꯖꯥꯏꯟꯗ SUVꯒꯤ ꯂꯨꯛꯁꯇ ꯄꯨꯊꯣꯛꯄ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯒꯥꯔꯤ ꯑꯣꯏꯗꯣꯏꯅꯦ. ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯩꯔꯥ ꯑꯁꯤ ꯏꯟꯖꯤꯟ ꯑꯣꯞꯁꯟ ꯍꯥꯏꯇꯥꯔꯦꯀꯣ. ꯃꯥꯁꯦ ꯏꯟꯖꯤꯟ ꯑꯣꯞꯁꯟꯁꯤ ꯗꯤꯖꯜꯗ ꯑꯗꯒꯤ ꯄꯦꯇ꯭ꯔꯣꯜꯗ ꯂꯥꯛꯀꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯄꯥꯋꯔ ꯇ꯭ꯔꯦꯟꯁꯦ ꯑꯩꯈꯣꯏꯒꯤ 1.5 ꯀꯣ ꯅꯦꯆꯔꯦꯜꯂꯤ ꯑꯦꯁꯄꯤꯔꯦꯇꯦꯠ ꯑꯃ, ꯑꯗꯒꯤ 1.5 ꯇꯔꯕꯣꯒꯤ ꯑꯃ, ꯑꯗꯨꯒ 2 ꯂꯤꯇꯔꯒꯤ ꯗꯤꯖꯜꯒꯤ ꯑꯃꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯕꯁꯦꯀꯣ. ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯒꯥꯔꯤꯁꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯂꯣꯟꯆꯁꯦ ꯇꯥꯏꯃꯤꯡꯗꯤ ꯑꯦꯛꯖꯦꯛꯇꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ. ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯣꯏꯅ ꯍꯥꯏꯕꯗ ꯍꯟꯗꯛꯀꯤ ꯐꯦꯁꯇꯤꯚ ꯁꯤꯖꯟ ꯍꯥꯏꯇꯥꯔꯦꯀꯣ. ꯐꯦꯁꯇꯤꯚ ꯁꯤꯖꯟ ꯍꯥꯏꯁꯤꯗꯤ 2025ꯀꯤ ꯂꯥꯁꯀꯤ ꯑꯩꯈꯣꯏ ꯐꯦꯁꯇꯤꯚ ꯁꯤꯖꯟꯒꯤ ꯃꯥꯡꯑꯣꯏꯅꯅ ꯂꯣꯟꯆ ꯇꯧꯒꯅꯤ ꯍꯥꯏꯕꯅꯤ. ꯗꯦꯠ ꯃꯤꯟꯁ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯗꯤꯋꯥꯂꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯗꯤꯋꯥꯂꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏ ꯂꯣꯟꯆ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯌꯦꯅ ꯁꯨꯃꯥꯏꯅ ꯍꯥꯏꯀꯣ. ꯑꯗꯣ ꯌꯦꯡꯁꯤ, ꯃꯇꯝ ꯈꯔꯇꯪ ꯀꯨꯏꯁꯨ ꯀꯨꯏꯗ꯭ꯔꯦꯅꯀꯣ ꯉꯥꯏꯃꯤꯟꯅꯁꯦ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯀ꯭ꯔꯦꯇꯥ ꯁꯦꯜꯇꯣꯁꯀꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯂꯥꯛꯄ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯒꯥꯔꯤ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯀꯝꯄꯤꯠ ꯑꯣꯏꯅ ꯂꯥꯛꯀꯅꯤ. ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯀꯤ ꯔꯦꯟꯖꯇ ꯌꯦꯡꯉꯒꯁꯨ ꯑꯔꯥꯎꯟ ꯑꯩꯈꯣꯏꯒꯤ 15 to 25ꯀꯤ ꯔꯦꯟꯖ ꯃꯔꯛꯁꯤꯗ ꯂꯥꯛꯀꯅꯤꯀꯣ. ꯑꯗꯣ ꯒꯥꯔꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯕ ꯐꯖꯔꯦ. ꯍꯥꯏꯗꯤ ꯌꯥꯝꯅ ꯅ꯭ꯌꯨ ꯇꯦꯛꯅꯣꯂꯣꯖꯤꯒ ꯂꯣꯏꯅꯅ ꯂꯥꯛꯄ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯥꯗꯥꯁ ꯂꯦꯚꯦꯜ 2ꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯂꯥꯛꯑꯅꯦꯕꯀꯣ. ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯔꯥꯏꯗꯔꯒꯁꯤ ꯌꯥꯎꯋꯦꯕꯀꯣ. ꯑꯗꯒꯤ ꯏꯟꯇꯔꯤꯌꯔꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟ ꯇꯆ ꯄꯦꯅꯦꯜ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔꯒꯤꯁꯨ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯀ꯭ꯂꯁꯇꯔꯗꯣ ꯑꯗꯨꯁꯨ, ꯑꯗꯒꯤ ꯃꯌꯥꯏꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟ ꯑꯩꯈꯣꯏ ꯄꯦꯅꯦꯜꯁꯦ ꯑꯍꯨꯝ ꯊꯣꯛꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕꯒꯤ ꯆꯥꯟꯁ ꯑꯃꯁꯨ ꯂꯩꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ 360 ꯗꯤꯒ꯭ꯔꯤ ꯀꯦꯃꯦꯔꯥ ꯌꯥꯎꯖꯔꯛꯑꯅꯤ. ꯑꯗꯒꯤ ꯚꯦꯟꯇꯤꯂꯦꯇꯦꯠ ꯁꯤꯠ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐ꯭ꯌꯨꯆꯔꯤꯁꯇꯤꯛ ꯑꯣꯏꯕ, ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ, ꯐꯤꯆꯔ ꯃꯌꯥꯝ ꯑꯃ, ꯑꯩꯈꯣꯏ ꯄꯦꯅꯣꯔꯥꯃꯤꯛ ꯁꯟꯔꯨꯐ ꯃꯊꯛꯇ ꯑꯗꯨꯝ ꯌꯥꯎꯔꯛꯑꯅꯤ. ꯑꯗꯨꯒ ꯒꯥꯔꯤꯁꯤꯒꯤ ꯃꯁꯛꯁꯦ ꯑꯩꯈꯣꯏ ꯑꯦꯛꯁꯇꯦꯔꯤꯌꯔꯗ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯈꯔ ꯑꯗꯨꯝ ꯔꯒꯦꯠꯁ ꯂꯨꯛꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ. ꯌꯦꯛ ꯌꯦꯡꯕꯗ ꯄꯨꯔꯥ ꯄ꯭ꯔꯣꯄꯔ SUVꯒꯤ ꯗꯤꯖꯥꯏꯟ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯅꯤꯀꯣ. ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤꯁꯦ ꯈꯤꯇꯪ ꯕꯣꯛꯁꯤ ꯇꯥꯏꯞꯁꯨ ꯑꯃꯨꯛ ꯈꯤꯇꯪ ꯑꯣꯏꯌꯦꯕꯀꯣ.
ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯁꯤꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯕꯨꯗꯤ ꯑꯩꯈꯣꯏ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯀꯥꯟꯗꯅ ꯍꯦꯟꯅ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯒꯥꯔꯤ ꯑꯃ ꯑꯗꯨꯝ ꯑꯣꯏꯒꯅꯤꯅ ꯈꯟꯖꯩꯀꯣ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯑꯌꯥꯝꯕ ꯇꯥꯇꯥꯒꯤ ꯒꯥꯔꯤꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯄꯟꯁ ꯀꯣ, ꯑꯗꯒꯤ ꯅꯦꯛꯁꯟ, ꯑꯗꯒꯤ ꯍꯦꯔꯤꯌꯔ, ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯣꯏ SUV-ꯁꯤꯡꯁꯤ ꯃꯥꯒꯤ ꯐ꯭ꯔꯟꯒꯤ ꯁꯤꯃꯤꯂꯔꯤꯇꯤ ꯑꯃꯗꯤ ꯑꯗꯨꯝ ꯂꯣꯏ ꯎꯕ ꯐꯪꯉꯦꯕꯀꯣ. ꯑꯗꯣ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯗꯤ, ꯁꯩꯔꯥ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯗꯗꯤ ꯑꯗꯨꯒꯤ ꯁꯤꯃꯤꯂꯔꯤꯇꯤꯗꯣ ꯄꯨꯔꯥ ꯇꯣꯉꯥꯜꯂꯅꯦꯕꯀꯣ. ꯄꯨꯔꯥ ꯇꯣꯉꯥꯜꯂꯒ ꯍꯥꯏꯗꯤ ꯃꯁꯛꯁꯦꯀꯣ ꯄꯨꯔꯥ ꯑꯗꯨꯝ ꯇꯣꯉꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯗ. ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯉꯛꯄ ꯀꯥꯟꯗꯁꯨ ꯌꯥꯝꯅ ꯁꯥꯐ ꯑꯣꯏꯕ ꯗꯤꯖꯥꯏꯟ ꯍꯥꯏꯕ ꯇꯥꯔꯦ. ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ. ꯃꯅꯤꯡꯒꯤ LED ꯄꯨꯔꯥ ꯐꯨꯜꯂꯤ ꯀꯅꯦꯛꯇꯦꯗꯇ ꯂꯥꯛꯑꯅꯤ. ꯑꯗꯨ ꯃꯃꯥꯡꯒꯤꯁꯨ LED DRLꯁꯤ ꯀꯅꯦꯛꯇꯦꯗ ꯑꯣꯏ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯂꯥꯏꯠꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯁ꯭ꯂꯤꯛ ꯑꯣꯏꯅꯀꯣ ꯄꯤꯛꯇꯛꯅ ꯍꯥꯞꯄꯦꯕꯀꯣ. ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩ. ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ EVꯒꯤ ꯚꯔꯖꯟꯗꯁꯨ ꯂꯥꯛꯀꯗꯣꯏꯅꯤꯀꯣ. EV ꯂꯥꯛꯀꯅꯤ, ꯑꯗꯩ ꯄꯦꯇ꯭ꯔꯣꯜ, ꯗꯤꯖꯜ ꯀꯣ, ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯥꯛꯀꯅꯤꯀꯣ. ꯑꯗꯣ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ 7 ꯁꯤꯇꯔꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯑꯩ ꯊꯥꯖꯕ ꯋꯥꯠꯂꯦ. ꯑꯗꯣ 5 ꯁꯤꯇꯔ ꯀꯣ ꯃꯔꯨ ꯑꯣꯏꯅ ꯂꯥꯛꯀꯗꯣꯏꯁꯦ. ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯏꯟꯇꯔꯤꯌꯔ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯦꯒ ꯔꯨꯝ ꯍꯥꯏꯇꯥꯔꯦꯀꯣ. ꯂꯦꯒ ꯔꯨꯝꯁꯨ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯪꯒꯗꯧ ꯃꯥꯜꯂꯦ. ꯑꯗꯨꯝ ꯃꯥꯒꯤ ꯋꯤꯜ ꯕꯦꯁ ꯁꯤ ꯑꯗꯨꯝ ꯁꯥꯡꯉꯦꯕꯀꯣ. ꯑꯗꯨꯅ ꯃꯅꯨꯡꯒꯤ ꯁ꯭ꯄꯦꯁꯇꯁꯨ ꯈꯤꯇꯪ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯀꯗꯧ ꯃꯥꯜꯂꯦ. ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ, ꯑꯩꯈꯣꯏꯒꯤ ꯀꯅꯦꯛꯇꯦꯗ ꯐꯤꯆꯔ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯗ ꯐꯨꯜꯂꯤ ꯂꯣꯗꯦꯗꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯆꯥꯎꯅ ꯂꯩꯀꯣ. ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯍꯟꯗꯛꯀꯤ ꯀꯃꯤꯡ ꯑꯩꯈꯣꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯥꯡꯑꯣꯏꯅꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯀꯝꯄꯜꯁꯔꯤ ꯂꯥꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩ. ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯦꯅꯦꯜꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯇꯧꯁꯟꯕꯤꯌꯣ. ꯍꯌꯦꯡ ꯁꯨꯝ ꯃꯊꯪ ꯒꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯊꯪ ꯑꯩ ꯄꯨꯔꯒ ꯑꯗꯨꯝ ꯂꯥꯛꯆꯒꯦꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯟꯒꯤ ꯃꯥꯒꯤ ꯄꯋꯥꯔ ꯑꯥꯎꯠꯄꯨꯠꯁꯦ ꯁꯨꯃꯥꯏꯅ ꯂꯩ. ꯑꯩꯈꯣꯏ 1.5ꯀꯤ ꯅꯦꯆꯔꯦꯜ ꯑꯦꯁꯄꯤꯔꯦꯇꯦꯗꯁꯤꯗ ꯑꯩꯈꯣꯏ 1.5ꯀꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ 168 ꯃꯨꯛꯀꯤ ꯆꯥꯡꯗ ꯁꯨꯃꯥꯏꯅ BHP ꯁꯨꯃꯥꯏꯅ ꯐꯪꯒꯅꯤ. ꯅ꯭ꯌꯨꯇꯟ ꯃꯤꯇꯔꯁꯤꯅ 250 ꯀꯣ ꯁꯨꯃꯥꯏꯅ ꯆꯥꯡꯗ ꯐꯪꯒꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯁꯨ ꯑꯩꯈꯣꯏ ꯗꯤꯖꯜꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯖꯜꯗꯅ ꯑꯃꯨꯛ ꯃꯥꯒꯤ BHPꯁꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯗꯨꯝ ꯃꯥꯟꯅꯔꯅꯤ. ꯑꯗꯨꯒ ꯀꯩꯅꯣꯗꯅ ꯅ꯭ꯌꯨꯇꯟ ꯃꯤꯇꯔꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ 350ꯒꯤ ꯆꯥꯡꯗ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯦꯕꯀꯣ. ꯑꯗꯨꯅ ꯒꯥꯔꯤꯁꯤ ꯑꯗꯨꯝ ꯄꯋꯥꯔꯐꯨꯜ ꯑꯗꯨꯝ ꯑꯣꯏꯔꯅꯤꯀꯣ. ꯑꯗ ꯕꯦꯇ꯭ꯔꯤꯒꯤ ꯔꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯃꯥꯒꯤꯁꯦ ꯕꯦꯇ꯭ꯔꯤ ꯄꯦꯛꯁꯦ ꯃꯈꯜ 2ꯒꯨꯝꯕꯒꯤ ꯆꯥꯡ ꯂꯥꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯌꯦꯅ ꯍꯥꯏꯀꯣ. ꯑꯩꯈꯣꯏ 45 ꯀꯤꯂꯣꯋꯥꯠ ꯑꯃꯅꯦ, ꯑꯗꯒꯤ 55 ꯀꯤꯂꯣꯋꯥꯠ ꯑꯃꯅꯦ. ꯑꯦꯄ꯭ꯔꯣꯛꯁ ꯑꯩꯈꯣꯏ 400 to 500ꯀꯤ ꯔꯦꯟꯖ ꯀꯣ ꯁꯤꯒꯤꯁꯤꯗ ꯂꯥꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯀꯣ. ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯦ. EVꯁꯨ ꯑꯗꯨꯝ ꯐꯩ ꯀꯣ. ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯄꯦꯇ꯭ꯔꯣꯜꯗ, ꯗꯤꯖꯜꯗ ꯑꯣꯏꯅ ꯀꯟꯁꯤꯗꯔ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ. ꯑꯗꯣ ꯑꯗꯣꯝꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ EVꯅ ꯐꯕ꯭ꯔꯥ, ꯍꯥꯏꯗꯤ ꯀꯩꯅꯣ ꯄꯦꯇ꯭ꯔꯣꯜ ꯅꯦꯆꯔꯦꯜꯂꯤ ꯑꯥꯏꯁꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯃꯥꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯂꯥꯛꯀꯗꯧꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩ ꯃꯊꯪ ꯁꯦꯝꯖꯔꯛꯀꯦ. ꯃꯊꯪꯗ ꯒꯥꯔꯤ ꯑꯅꯧꯕ ꯑꯃꯨꯛ ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯑꯩ ꯄꯨꯔꯒ ꯂꯥꯛꯆꯒꯦ. ꯑꯣꯀꯦ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯗꯣ ꯃꯌꯥꯝ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯁꯤꯠ ꯕꯦꯜꯠ ꯁꯣꯏꯗꯅ ꯐꯥꯕꯤꯌꯨ. ꯑꯗꯨꯒ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯒꯅ ꯍꯦꯜꯃꯦꯠ ꯁꯣꯏꯗꯅ ꯎꯞꯄꯤꯒꯗꯕꯅꯤꯀꯣ.